manipur Press Club ki 𝐍𝐄𝐖𝐒 𝐀𝐍𝐀𝐋𝐘𝐈𝐒 ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯗꯦ ꯇꯨ ꯗꯦ ꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯁꯤꯒꯤ MLA ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯟꯖꯤꯟꯍꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯍꯥꯏꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯅ ꯑꯣꯖꯥ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯣꯖꯥ ꯍꯣꯏ ꯃꯁꯤꯗꯅꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯅꯩꯅꯔꯤꯗꯨꯒ ꯃꯔꯤ ꯂꯩꯅꯩꯀꯣ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯅꯁꯨ ꯏꯔ ꯊꯝꯃꯤꯕ ꯂꯅꯥꯏ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯀꯥꯏꯅ ꯂꯩꯗꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯉꯒꯗꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯗꯦꯟ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯕꯦꯂꯦꯟꯁꯤꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯃꯦꯟ ꯏꯁ ꯁꯣꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯕꯅꯤꯅꯀꯣ ꯃꯤꯁꯦ ꯃꯊꯟꯇ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯁꯅꯥꯅ ꯌꯣꯝꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯕꯥꯔꯨꯅꯤ ꯆꯤꯡꯗꯣꯟꯅ ꯃꯊꯟꯇ ꯁꯥꯔꯀꯥꯟda ꯂꯩꯌꯨ ꯍꯥꯏꯕꯗ ꯁꯨꯡꯂꯩ ꯂꯩꯌꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀꯨꯝꯊꯔꯛꯀꯅꯦꯕꯀꯣ ꯑꯗ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯕ ꯂꯅꯥꯏꯒꯤꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯤꯜꯂꯛꯄꯀꯣ ꯑꯦꯀꯨꯃꯨꯂꯦꯁꯟ ꯑꯣꯐ ꯋꯦꯜꯊ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯃꯪꯅꯤ ꯃꯪꯗ꯭ꯔꯪꯅꯤ ꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯐꯥꯎꯗ ꯃꯥꯂꯦꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯂꯩꯇ꯭ꯔꯤ ꯀꯣ ꯒꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯤꯡꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯎꯇꯨꯞ ꯄꯥꯏꯔꯤꯕ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝ ꯚꯥꯏꯂꯦꯟꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯁꯣꯁꯤꯌꯦꯂꯤꯖꯝ ꯑꯗꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯁꯤꯗ ꯃꯤꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯅꯩꯅꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯖꯝꯒꯤ ꯏꯝꯄꯦꯔꯤꯌꯦꯂꯤꯖꯝꯒꯤ ꯀꯩꯅꯣ ꯋꯥꯊꯣꯛ ꯐꯦꯁꯤꯖꯝꯒꯤ ꯀꯣ ꯑꯗꯨꯅ ꯑꯣꯊꯣꯔꯤꯇꯥꯔꯤꯌꯥꯅꯤꯖꯝꯒꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯔꯦꯁꯤꯖꯝꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯔꯤꯑꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯣꯝꯃꯒ ꯂꯩꯔꯤꯑꯕꯀꯣ ꯉꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯀꯥꯟꯗ ꯂꯧꯃꯤꯅ ꯂꯧꯄꯨ ꯑꯣꯏꯗꯕꯒꯤ ꯑꯋꯥꯏꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯂꯧꯗ ꯀꯩꯅꯣ ꯂꯧꯃꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯦ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯐꯖꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯇꯧꯔꯒ ꯂꯩꯇꯕꯀꯣ ꯑꯗꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯖꯣꯛ ꯈꯔꯒꯤ ꯃꯈꯨꯠꯇ ꯂꯣꯏ ꯂꯩꯕ ꯀꯦꯄꯤꯇꯦꯂꯤꯖꯝ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯂꯣꯟꯅꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯨ ꯌꯨꯝꯐꯝ ꯑꯣꯏꯔꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏꯕꯁꯦ ꯑꯗꯨꯅ ꯍꯥꯏꯕꯁꯤda ꯑꯗꯨꯝ ꯌꯦꯡꯒꯗꯧꯕꯅꯤ ꯋꯥꯍꯩ ꯐꯖꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯕꯗꯨ ꯅꯠꯇꯕꯀꯣ ꯏꯁꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯥꯏꯅ ꯉꯥꯡꯂꯤꯕ ꯑꯩ ꯏꯁꯥꯃꯛ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤꯅ ꯀꯣꯏꯁꯟꯅꯤ ꯑꯩꯅ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯀꯥꯟꯗ ꯑꯩꯅ ꯉꯥꯡꯉꯤꯕꯗꯨꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯗꯤ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯋꯥꯍꯩꯗꯨꯃꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯋꯥꯍꯩꯗꯨꯒ ꯆꯨꯅꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯃꯤꯌꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯗ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯥꯏꯅꯀꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯚꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯛꯁꯣꯗ ꯀꯩꯅꯣ ꯆꯠꯄꯒꯤ ꯀꯩꯅꯣꯐꯥꯎ ꯀꯩꯅꯣ ꯀꯨꯏꯗ꯭ꯔꯤꯕ ꯆꯍꯤ 4-5ꯒꯤ ꯀꯩꯅꯣꯗꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯠꯄꯗ ꯔꯤꯛꯁꯣ ꯇꯣꯡꯉ ꯆꯠꯄ ꯌꯥꯎꯔꯤꯗꯅꯀꯣ ꯍꯥꯏꯕꯗꯤ ꯃꯣꯗꯦꯜ ꯑꯩꯗꯤ ꯃꯗꯨ ꯊꯑꯣꯏꯅ ꯃꯣꯗꯦꯜ ꯃꯌꯥꯝꯗ ꯑꯐꯕ ꯇꯥꯛꯄꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯏꯚꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯂꯥꯛꯄ ꯁꯥꯏꯀꯜ ꯇꯣꯡꯉ ꯂꯥꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯩꯅꯔꯤꯗꯅꯀꯣ ꯏꯚꯟ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯏꯖꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯔ ꯅꯨꯡ ꯐꯖꯕ ꯈꯔ ꯇꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯋꯥꯈꯜꯂꯣꯟꯗꯤ ꯑꯗꯨꯐꯥꯎꯗꯤ ꯈꯔ ꯂꯩꯒꯗꯧꯅꯤ ꯍꯥꯏꯕꯅꯤꯗ ꯅꯠ ꯑꯃꯐꯥꯎ ꯁꯥꯕ ꯉꯝꯗ꯭ꯔꯤꯕ ꯁ꯭ꯀꯨꯜ ꯑꯃ ꯌꯦꯇꯨꯝ ꯀꯩꯅꯣ ꯃꯅꯥ ꯑꯃ ꯀꯔꯤꯝꯇ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯝꯗꯝꯅꯤ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯑꯗꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯑꯗꯒꯤ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯉꯁꯥꯏꯒꯤ ꯍ꯭ꯋꯥꯏꯠ ꯀꯂꯔ ꯖꯣꯕꯁꯤ ꯅꯠꯇꯕꯀꯣ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯤ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯋꯥꯟꯁ ꯀꯩꯅꯣ ꯏꯖꯨꯀꯦꯁꯟ ꯍꯥꯏꯁꯤꯗꯤ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯔꯤꯕꯅꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯁꯤ ꯁ꯭ꯀꯤꯜꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣꯝꯗꯒ ꯆꯪꯁꯤꯜꯂꯒ ꯇꯧꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯏꯍꯟꯅꯤꯡꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯩꯕꯗꯨꯅꯕꯨ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯆꯤꯟ ꯀꯨꯀꯤꯒꯤ ꯃꯃꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯃ ꯀꯥꯏꯅꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯅꯤꯡꯗꯕ ꯂꯩꯔꯦ ꯏꯚꯟ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯠꯁꯦꯜꯐꯇ ꯃꯥꯒꯤ ꯍꯥꯞ ꯍꯥꯔꯇꯦꯠ ꯑꯣꯏꯕ ꯃꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯋꯥꯏꯁꯤꯗ ꯖꯦꯅꯣꯁꯥꯏꯗꯤꯌꯟ ꯀꯣ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯅꯣꯔꯠ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯗꯤꯃꯣꯂꯤꯁꯟ ꯊꯤꯑꯣꯔꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯐ꯭ꯂꯨ ꯗꯤꯂꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯈ꯭ꯔꯤꯕ ꯐ꯭ꯂꯨ ꯗꯤꯂꯤ ꯀꯣ ꯁꯤꯒꯥꯏꯁꯤ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯇꯧꯔꯣꯏꯗꯕꯅꯤ ꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯏꯠꯁꯦꯜꯐ
kanani British makada lay kanda lay ki ngasi India ning tambagi wariba kan patriot mayam se kan matawang British ki terrorist ngata ni habani da akoi isu ngasi laiba ki damok te integrity ke thwai thari mayam se makoi ni terrorist ni haram gani akoi di patriot ngata ni habani adana sigum bagi concept si yang kanda kara conscious hoy ke da bani adana laiba shanti lehaning da ba yawi haibasi akoi masi asi summa poni tawbudadi masi yamna conscious hoina isa isa da miyam sing sina panjala kanda hai wafam sida ai ki position karino ai di masi santi thamning da basida yauri pol ji wahai ne yate ai gi lari status position ta ai wealth ki condition ta ai gi wari pa punsi mahing punsiron adagi wangang sangang sajat lisat phije chakset mayam sing aduna sai ta ibani ko smai thamge hoi thaga jari oza aduga